wetland parks the modern amenities with maximum protection na facility suloba leki kano su fajan ba aduga ekoi khanba yai ekoi gisu wetland park loktak da to wi yai Manipur gi sakyeng mingsel oiribagi mathakta puari ga sagonariba Loktak pata tourism gi mingda sendan fam oina bage structure kaya sajilakli basi leinga kamadi Loktak Development Authority na yengsil haudrabadi pat asi mangkhiba yai haina Lok Sabha gi MP oiramba Dr. RK Ranjan nungnang ningai oiba wafam fongdorakle wafam asi Ranjan paumi singa akhanana unaba amada fongdorakibane former MP asina makha taraduna Loktak Protection Act 2006 laina Regulatory Act amata semdana Loktak patalanai floating house yauna tongan ba homestay sing sajilakliba asi karigino haina wahang taurakle loinana pat asida nga farm giming da lam khopchilakpana malem da fresh water lake haina khangnariba Loktak pat asi mangkhiba yai hairakle pat asi hojik oirakliba Fiba Masida Manipur Lainga Kamadi Loktak Development Authority na matam chana mithing changhaudrabadi pat asigi fajaba pumnamak mangkhragani haina nungnang ba fungdorakle wetland parks the modern amenities with maximum protection na facility suloba leki kano su fajan ba aduga ekoi khanba yai ekoi gisu wetland park loktak da to wi yai floating market same way ngami sing ni nga paraga Loktak to da nga do hi won thamuga nga level la ko sing do madu hi hola la kanda yam phajawa system ma tourist attraction su pi ba adu environmental ecosystem su protect over adu mo makhi model of Loktak management with the people's participation to bugi am tangai phadu matam oire